Israelna Isfahan nuclear site Nouna attack Toukhre, Iranna missile Henna Kapsinkhre, Iranna ngasi ayuk anganbada Central Israel da missile strike chathakre, strike aduna maram oiduna Israel gi maru oiba city ama oiriba Holon da akai atoi Toukhre, masi Israelna Iran gi maru oiba nuclear research center ama oiriba Isfahan yauna Israelna strike kaya ama tawkibagi paukhumni haina phongtorakli. Iran gi foreign minister Abbas Arangchina ngasi phongtorakibada Karigumba US na Israel gi aggression asida yawraklabadi mipum khudima yamna khudong thingai oigani haiki Israel gi military chief Iyal Jamina Jackson ware piraduna hairi Israel na Iran gi mayokta chathadiba attack sing asi mapan suba numita changsilakpadagi Iran gi mayokta matam sangna khongjang changsinaba sem saduna laigadabani haina makhatari United States ki President Donald Trump na mahaki National Intelligence ki Director Tulsi Gabbard pu miyam gi mangda criticism tawduna mahakna haiki madudi Iran na nuclear khulai ama sare haibagi praman amata laiti haina phongdokre loinana International Atomic Energy Agency gi maikaidagi Israel gi attack sing gi manungda Iran gi Natanz nuclear facility gi manungda radiological amasung chemical contamination kudong thiba thogan le haina checksin warol piri adubu hauzik phawbada mafam adugi mapanda radioactivity da ahongba amata laiti haina International Atomic Energy Agency na makhatari